ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯁꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯇꯤꯅꯥ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯊꯥꯏꯅꯒꯤ ꯃꯃꯥꯡꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯝꯅ ꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯃꯤꯅ ꯆꯪꯅꯗ꯭ꯔꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯆꯤꯡꯖꯥꯎ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯖꯥꯎ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯆꯧ ꯑꯆꯧꯕ ꯀꯌꯥꯅ ꯆꯪꯐꯝ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯊꯪꯕꯗ ꯅꯤꯡꯊꯤ ꯈꯨꯟ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯆꯣꯞꯄ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯕ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯡꯗꯕ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯇꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯤ ꯈꯨꯟꯗꯅꯤ ꯅꯤꯡꯊꯧꯗꯨ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯠꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯈꯠꯅꯕ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯠꯅꯔꯝꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯛꯌꯥꯝꯕ, ꯌꯥꯝꯅ ꯀꯟꯕ ꯁꯥꯕ, ꯌꯥꯝꯅꯒ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯁꯥꯕ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯆꯣꯞꯄꯁꯦ ꯑꯃꯨꯛ ꯂꯥꯛꯂꯤ ꯇꯧꯔꯤꯁꯦ꯫ ꯅꯪꯅꯦ, ꯑꯩꯅ ꯐꯨꯖꯤꯟꯅꯔꯛꯀꯦ, ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ." ꯃꯥꯒꯤ ꯅꯨꯄꯤꯅ, "ꯀꯩ ꯍꯥꯏꯕꯅꯣ? ꯑꯣ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯅꯦ, ꯑꯩ ꯅꯪꯉꯣꯟꯗ ꯐꯨꯖꯤꯟꯅꯔꯛꯀꯦ, ꯅꯪꯅꯦ ꯀꯞꯁꯤꯟꯅꯔꯒ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯕ." "ꯅꯨꯄꯥ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ?" "ꯃꯗꯨ ꯀꯣꯟꯅ ꯍꯪꯂꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯆꯣꯞꯄꯅꯤ꯫ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯗꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕ, ꯃꯧ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯕꯅꯤ꯫ ꯂꯣꯏꯅ ꯄꯥꯝꯕꯨ ꯄꯥꯝꯂꯗꯤ ꯂꯧꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯂꯩꯇ ꯂꯩꯇ ꯌꯥꯝꯅ ꯋꯥꯅ ꯊꯤꯖꯔꯤꯕ ꯅꯨꯄꯤ ꯅꯪꯁꯦ ꯑꯃꯨꯛ ꯃꯨꯟꯕꯤꯈꯤꯕ ꯇꯥꯔꯦ." ꯅꯨꯄꯤꯗꯣ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ "ꯍꯣꯏ ꯍꯣꯏ ꯅꯨꯄꯥ, ꯑꯗꯣ ꯑꯩꯁꯦ ꯅꯤꯡꯊꯧꯁꯤꯗ ꯂꯩꯕꯅꯗꯤ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯀꯨꯁꯤ ꯔꯥꯁꯤ, ꯏꯅꯥꯏ ꯏꯁꯦꯟꯒ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯁ ꯅꯨꯄꯥ, ꯑꯩ ꯅꯤꯡꯊꯧꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯦꯕꯨ." "ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯨꯄꯤ? ꯑꯩ ꯇꯥꯍꯧꯗ꯭ꯔꯦꯕ." "ꯀꯩꯁꯨꯝ ꯍꯥꯏꯗꯦꯗ ꯃꯣꯏꯇ꯫ ꯑꯣ, ꯅꯤꯡꯊꯧꯁꯦ ꯑꯩ ꯎꯔꯗꯤ ꯁꯣꯏꯗꯅ ꯄꯥꯝꯂꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯐꯨꯁꯤꯟꯅꯔꯛꯑꯣ, ꯊꯤꯜꯂꯦ ꯍꯥꯏꯕ." "ꯑꯣ, ꯃꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯅꯤꯡꯊꯧꯁꯤꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯇꯥꯔꯤꯕꯅꯤꯅꯦ." "ꯅꯨꯄꯥ, ꯊꯤꯜꯂꯁꯤ, ꯐꯨꯖꯤꯟꯅꯔꯛꯑꯣ, ꯑꯩꯅꯦ ꯌꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯍꯧꯔꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯈꯣꯜ ꯈꯔ ꯀꯜꯂꯞꯅ, "ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯆꯩꯐꯝ ꯇꯥꯈꯩ ꯐꯨꯕ ꯇꯥꯔꯦꯗꯅ꯫ ꯍꯦ ꯍꯦ, ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯗꯕꯗꯨꯗꯤ ꯅꯪ ꯆꯩꯁꯤ ꯆꯥꯎ, ꯈꯪꯕ꯭ꯔꯥ? ꯈꯪꯕ꯭ꯔꯥ? ꯈꯪꯕ꯭ꯔꯥꯗꯣ?" "ꯑꯌꯣ, ꯑꯌꯣꯏꯃ, ꯅꯥꯕꯅ ꯁꯤꯔꯦ! ꯀꯔꯤꯅꯣ ꯃꯤꯗꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯝꯇ ꯈꯪꯗꯅ ꯃꯤꯕꯨ ꯄꯪꯐꯨꯗ ꯐꯨꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ." "ꯀꯔꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕ? ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ, ꯅꯪꯗ." ꯅꯤꯡꯊꯧꯒꯤ ꯂꯥꯛꯃꯤꯟꯅꯕ ꯂꯥꯟꯃꯤ ꯑꯃꯅ, "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯅꯨꯄꯤꯁꯦ ꯁꯥꯃꯨ ꯏꯔꯣꯏ ꯊꯔꯨꯕꯤ ꯍꯦꯛ ꯃꯥꯟꯈꯩ, ꯑꯗꯨꯒ ꯃꯋꯥꯁꯤꯅ ꯏꯔꯣꯏ ꯆꯤꯒꯪꯅꯕ ꯍꯦꯛ ꯃꯥꯟꯈꯩ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯅꯨꯄꯤꯗ ꯆꯣꯞꯄꯁꯦ ꯂꯥꯛꯄꯁꯤꯗ ꯈꯝꯕꯟꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯄꯥꯝꯈ꯭ꯔꯅꯤ ꯈꯟꯗꯅ ꯈꯝꯕꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯆꯦꯜꯂꯤꯅꯦꯅ." ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ, ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯃꯁꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯎꯕꯗ ꯄꯥꯈꯠꯂꯕꯅꯤꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤꯅ, ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯁꯥꯃꯨ ꯃꯥꯟꯕꯤ ꯑꯁꯦ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯍꯦꯂꯣꯏꯃꯨꯛ ꯐꯖꯔꯝꯗꯣꯏꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯈꯝꯕꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯀꯤꯖꯗꯅ ꯇꯧꯔꯤꯅꯤꯅꯦ." ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯅꯤꯡꯊꯧ ꯀꯣꯛꯌꯥꯝꯕꯅ ꯇꯥꯔꯗꯨꯅ, "ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯏꯅꯥꯏ ꯑꯅꯤꯕꯨ?" "ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯅꯠꯇꯦꯗ. ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯏꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ 9 ꯁꯨꯕ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯖꯕꯅꯤ."
ꯍꯥꯏꯒꯨꯝꯅꯗ ꯑꯃꯠꯇ ꯎꯗꯦꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯃꯁꯛ ꯐꯖꯕꯁꯤꯡꯗꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯂꯣꯏꯅ ꯑꯣꯏꯔꯒ ꯀꯣꯅꯨꯡꯗ ꯊꯝꯂꯒ ꯃꯇꯧ ꯀꯔꯝꯅ ꯎꯗꯣꯏꯅꯣ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯁꯤꯡꯗꯤ ꯏꯅꯤꯡꯊꯧ ꯄꯥꯝꯗꯕ ꯅꯨꯡꯁꯤꯔꯝꯃꯣꯏ ꯍꯩꯅꯔꯝꯂꯣꯏ ꯑꯗꯨꯗꯨꯅ ꯏꯅꯤꯡꯊꯧ ꯎꯒꯅꯤ ꯈꯟꯕꯗ ꯑꯃꯠꯇ ꯊꯣꯛꯂꯛꯂꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯤꯡꯊꯧ ꯀꯣꯛꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯒꯤꯗꯨꯕꯨ ꯑꯩ ꯇꯥꯅꯕ ꯃꯑꯣꯡꯗ ꯁꯦꯡꯅ ꯉꯥꯡꯉꯨꯅꯤ ꯑꯩ ꯇꯥꯗ꯭ꯔꯤ ꯌꯥꯔꯛꯇ ꯃꯨꯔꯨꯝ ꯉꯥꯡꯂꯒ ꯉꯥꯡꯕꯗꯨꯅ ꯑꯣꯏꯔꯣꯏ ꯅꯅꯥꯏꯅ ꯍꯥꯏꯖꯕꯗꯤ ꯏꯅꯤꯡꯊꯧꯁꯦ ꯃꯁꯛ ꯐꯖꯕꯅꯤꯅ ꯃꯍꯥꯔꯥꯅꯤꯈꯩꯁꯨ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯔꯦꯝꯕ ꯂꯧꯕꯁꯦ ꯏꯅꯤꯡꯊꯧꯕꯨ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯒꯤꯗꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯒ ꯍꯥꯏꯌꯨ ꯇꯥꯒꯦ ꯂꯥꯟꯃꯤꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯖꯕꯅꯤ ꯅꯤꯡꯊꯧ ꯀꯣꯛꯌꯥꯝꯕ ꯈꯔ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨꯗꯤ ꯅꯤꯡꯊꯧ ꯑꯩꯁꯦ ꯅꯨꯄꯤ ꯈꯟꯕ ꯍꯩꯈ꯭ꯔꯕ ꯂꯥꯟꯃꯤꯗꯣ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯋꯥꯈꯜꯗ ꯅꯤꯡꯊꯧꯅꯤ ꯀꯩ ꯑꯉꯥꯡ ꯆꯥꯕꯤ ꯇꯤꯟꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯅꯣꯏ ꯍꯦꯛ ꯅꯣꯏꯔꯗꯅ ꯄꯪ ꯂꯥꯎꯔꯒ ꯏꯇꯦꯟ ꯍꯦꯛ ꯇꯦꯜꯂꯗꯅ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯅꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯩꯊꯦꯜꯗ ꯀꯣꯏꯔꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯌꯨꯝꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯦ ꯑꯗꯨꯕꯨ ꯏꯔꯥꯡꯄꯨꯕꯤ ꯈꯔꯗꯤ ꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯅ ꯎꯅꯕꯅꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯅꯨꯄꯤ ꯈꯔ ꯂꯩꯔꯤꯕꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯍꯥꯊꯨ ꯆꯦꯜꯂꯛꯇꯅ ꯄꯥꯎꯇꯝ ꯂꯩ ꯍꯣꯏ ꯕꯦꯝꯃ ꯅꯣꯏꯅ ꯁꯤꯗ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯗꯤ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯀꯔꯤꯕ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦꯕ ꯑꯁ ꯇꯜꯂꯤꯍꯦ ꯑꯩꯗꯤ ꯑꯋꯣꯏꯕ ꯃꯤ ꯈꯔ ꯐꯤꯖꯣꯜꯒꯁꯦ ꯐꯖꯅ ꯑꯍꯟꯕ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯁꯤꯗ ꯎꯅꯍꯧꯗ꯭ꯔꯕ ꯑꯗꯨꯗꯤ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯣ ꯏꯁ ꯀꯩꯊꯦꯜꯗꯗꯤ ꯉꯝꯖꯗ꯭ꯔꯦ ꯇꯜꯂꯦ ꯅꯨꯄꯤ ꯑꯃꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯤꯡꯊꯧ ꯀꯣꯛꯌꯥꯝꯕ ꯄꯥꯡꯗꯕ ꯅꯣꯏ ꯇꯦꯟꯕꯗꯣ ꯄꯥꯝꯂꯤꯗꯨꯕꯣ ꯏꯁ ꯅꯪꯁꯤꯗꯤ ꯄꯥꯡꯈ꯭ꯔꯦ ꯀꯔꯤ ꯅꯨꯄꯤꯅꯣ ꯅꯪꯕꯣ ꯅꯤꯡꯊꯧ ꯀꯣꯛꯌꯥꯝꯕꯗꯣ ꯅꯣꯏ ꯇꯦꯜꯂꯁꯨ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯈꯪꯂꯕ꯭ꯔꯥ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯦ ꯃꯍꯥꯔꯥꯅꯤ ꯃꯤꯡꯊꯣꯜꯗꯣ ꯐꯪꯗꯣꯏꯕ ꯑꯗꯨꯒ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧ ꯏꯅꯤꯡ ꯇꯝꯗꯣꯏꯕ ꯈꯪꯂꯕ꯭ꯔꯥ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯔꯁꯨ ꯑꯩꯗꯤ ꯇꯜꯂꯤ ꯄꯥꯝꯗꯦ ꯅꯪꯗꯤ ꯄꯥꯝꯂꯣꯏꯌꯦ ꯀꯛꯏ ꯆꯨꯔꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯂꯩꯅꯤꯡꯂꯝꯂꯤꯌꯦ ꯅꯠꯇꯦꯗ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯏꯅꯥ ꯏꯁꯦꯟ ꯀꯌꯥ ꯑꯃ ꯂꯩꯔꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯥꯎꯗꯣ ꯐꯪꯂꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯣꯛꯌꯥꯝꯕꯗꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯨ ꯂꯩꯔꯝꯂꯅꯤ ꯃꯍꯥꯔꯥꯅꯤ 10-11 ꯁꯨꯃꯥꯏꯅꯁꯨ ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯦ ꯅꯪ ꯄꯥꯝꯗ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯂꯅꯨ ꯇꯥꯅꯤꯡꯗꯦ ꯑꯄꯪ ꯅꯪꯁꯦ ꯁꯟꯊꯤ ꯆꯥꯕ꯭ꯔꯥ ꯅꯥꯄꯤ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯑꯐꯕ ꯃꯔꯜ ꯃꯊꯨꯝ ꯄꯥꯏꯕ ꯅꯨꯄꯥ ꯄꯥꯝꯗꯕ ꯅꯨꯄꯤꯁꯦ ꯅꯪꯈꯛ ꯑꯣꯏꯔꯝꯅꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯃꯥ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯁꯤꯠꯂꯝꯃꯤ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯑꯃꯨꯕ ꯅꯣꯡꯁꯤꯅ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯒ ꯃꯥꯏꯀꯩ ꯄꯨꯝꯕ ꯂꯣꯏꯅ ꯃꯝꯈ꯭ꯔꯦ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯉꯤꯅꯦ ꯇꯧꯔꯤꯁꯦ ꯃꯃꯤꯠꯀꯁꯤ ꯌꯥꯝ ꯐꯥꯛꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯨꯁꯦ ꯏꯃꯧꯁꯥ ꯅꯣꯏ ꯉꯁꯤꯅꯦ ꯀꯔꯤꯃꯠꯇ ꯆꯠꯊꯣꯛꯀꯅꯨꯀꯣ ꯀꯩꯅꯣꯝꯅꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯁꯨ ꯑꯃꯅ ꯑꯕꯣ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯗꯣꯏ ꯃꯥꯜꯂꯦ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯦ ꯀꯟꯅꯁꯨ ꯈꯣꯡꯉꯦ ꯀꯤꯖꯩ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯑꯍꯜꯗꯨꯒꯤ ꯃꯃꯧꯅ ꯏꯁ ꯅꯣꯡꯁꯦ ꯌꯥꯝꯅ ꯀꯟꯅ ꯇꯥꯗꯧ ꯃꯥꯜꯂꯦ ꯏꯃꯥ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯅꯣꯡꯁꯤꯗ ꯑꯃꯨꯛꯇ ꯃꯐꯝ ꯈꯪꯅ ꯇꯥꯔꯗꯤ ꯐꯒꯗꯕꯅꯤ ꯂꯧꯈꯣꯡ ꯈꯣꯡ ꯃꯆꯥꯁꯤꯡꯁꯦ ꯏꯁꯤꯡ ꯆꯦꯟꯅꯅꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯟ ꯊꯥꯕ ꯌꯥꯔꯦꯗꯅ ꯏꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯑꯍꯜ ꯑꯣꯏꯔꯛꯄꯁꯦ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯍꯦꯛ ꯇꯧꯔꯛꯇ꯭ꯔꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯒꯅꯨ ꯑꯍꯜꯗꯣ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯟꯖꯩ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯈꯣꯏꯅ ꯂꯤꯕꯤꯔꯝꯂꯤꯕ ꯋꯥꯔꯤꯗꯨꯕꯨ ꯇꯁꯦꯡꯅ ꯆꯨꯝꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯕꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯁꯨꯁꯥ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤꯗ ꯑꯕꯣ ꯀꯔꯤ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯇꯥꯅꯤꯡꯉꯦ ꯂꯤꯕꯤꯌꯣ ꯑꯕꯣ ꯂꯤꯕꯤꯌꯣ ꯑꯩꯈꯣꯏ ꯇꯥꯅꯤꯡꯉꯦꯕ ꯉꯁꯤꯒꯤ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤ
ꯍꯥꯟꯅ ꯄꯨꯟꯅ ꯂꯥꯏꯒ ꯃꯤꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯑꯣꯏꯕꯗꯒꯤ ꯈꯔ ꯇꯣꯉꯥꯟꯕ, ꯁꯛꯇꯤ ꯆꯦꯟꯕ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ, ꯎꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯂꯥꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯥ ꯍꯤꯡꯆꯥꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯨꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯒꯤ, ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯛꯄꯗꯒꯤ ꯂꯥꯏꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯏꯔꯝꯂꯦꯟꯗ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯕꯣꯛꯀꯤ ꯋꯥꯔꯤꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯃꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ, "ꯑꯕꯣꯛ, ꯑꯗꯨꯗꯤ ꯃꯊꯛꯇ ꯃꯌꯥꯝ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯂꯩꯔꯤꯁꯦ ꯃꯣꯏꯅ ꯁꯦꯝꯂꯛꯏꯔꯣ? ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯤꯕ? ꯑꯩꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕꯨ." ꯃꯁꯨ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯗꯤ ꯑꯕꯣꯛ, ꯅꯣꯡ ꯇꯥꯔꯛꯂꯤꯁꯤ ꯃꯣꯏꯅ ꯏꯁꯤꯡ ꯆꯥꯏꯊꯔꯛꯂꯤꯔꯣ?" ꯑꯍꯜ ꯑꯗꯨꯅ, "ꯅꯣꯡ ꯇꯥꯔꯛꯂꯤꯁꯤ ꯑꯁꯤꯗꯤꯅꯦ ꯂꯥꯏꯅ ꯇꯥꯍꯜꯂꯛꯂꯤꯕꯅꯤ, ꯃꯈꯣꯏꯅ ꯆꯥꯏꯊꯔꯛꯄ ꯅꯠꯇꯦ." ꯃꯁꯨꯁꯤꯡꯗꯣ, "ꯑꯣ, ꯑꯕꯣꯛ, ꯑꯗꯣ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯔꯛꯑꯣ." ꯂꯥꯏꯁꯤꯡꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯃꯤꯑꯣꯏꯕꯕꯨ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨꯅ ꯉꯝꯗꯨꯅ ꯂꯣꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯌꯥꯝꯁꯤꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯗ ꯇꯧꯗꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯈꯤꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯌꯥꯝꯁꯤꯡꯗꯨꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯃꯩꯊꯪꯗ ꯍꯤꯡꯆꯥꯕꯤ ꯀꯌꯥꯃꯔꯨꯝ ꯁꯤꯕ ꯌꯥꯎꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯀꯌꯥꯃꯔꯨꯝ ꯑꯃ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ, ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯤ ꯍꯤꯡꯆꯥꯕꯤ ꯏꯁꯩ ꯁꯛꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯏꯌꯥꯝꯁꯤꯡꯕꯨ ꯁꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯅꯤꯡꯊꯧ ꯂꯥꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯏꯁꯩꯗꯨ ꯁꯨꯝꯂꯨꯔꯕ ꯂꯥꯏꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯍꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯕꯗꯒꯤ ꯂꯥꯏꯌꯥꯝꯁꯤꯡꯅ ꯄꯨꯟꯗꯨꯅ ꯁꯨꯔꯨꯡ ꯑꯃꯗ ꯂꯥꯏꯌꯥꯝꯁꯤꯡꯅ ꯂꯥꯏꯔꯣꯜ ꯇꯤꯔꯣꯜ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯄꯨꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯣ ꯅꯨꯡꯖꯥꯎ ꯑꯆꯧꯕ ꯀꯌꯥꯅ ꯊꯣꯡ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯅꯨꯡꯖꯥꯎꯅ ꯈꯨꯟꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯗ ꯄꯨꯜꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯒꯤ ꯊꯧꯔꯤ ꯑꯗꯣ ꯆꯍꯤ 100 ꯁꯨꯔꯛꯄꯗ ꯇꯠꯈ꯭ꯔꯅꯤ꯫ ꯃꯁꯨ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ, "ꯑꯕꯣꯛ, ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯊꯣꯛꯂꯛꯂꯅꯤ?" "ꯍꯤꯡꯆꯥꯕꯤꯗꯣ ꯊꯣꯛꯂꯛꯂꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯕꯨ ꯂꯥꯏꯅ ꯍꯥꯠꯈꯤꯕꯒꯤ ꯃꯤꯑꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯗꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯆꯥꯕ ꯍꯧꯔꯛꯂꯅꯤ." "ꯑꯗꯣ ꯑꯕꯣꯛ, ꯑꯗꯨꯗꯤ ꯂꯥꯏꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯊꯔꯛꯂꯒ ꯍꯤꯡꯆꯥꯕꯤꯗꯨꯒ ꯐꯨꯅꯗꯣꯏꯔꯣ?" "ꯐꯨꯅꯔꯣꯏ. ꯂꯥꯏꯌꯥꯝꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯗꯦ." ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯥꯒꯤ ꯃꯃꯧꯅ ꯇꯥꯔꯒ ꯅꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ, "ꯃꯣꯏꯇꯥ, ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥꯔꯤ ꯂꯤꯕ ꯌꯥꯝꯅ ꯍꯩ. ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯃꯥꯅ ꯁꯥꯒꯠꯂꯒ ꯂꯤꯗ꯭ꯔꯣ?" "ꯅꯨꯄꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯤ. ꯑꯩꯉꯣꯟꯗꯁꯨ ꯏꯕꯣꯛ ꯏꯄꯨꯈꯣꯏꯅ ꯂꯤꯕꯤꯔꯝꯃꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤ." "ꯏꯁ, ꯀꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯅꯣ ꯍꯧꯖꯤꯛꯄꯣ?" ꯑꯍꯜꯗꯨꯅ ꯃꯁꯨꯁꯤꯡꯗ, "ꯑꯗꯣ ꯂꯥꯏꯌꯥꯝꯁꯤꯡꯗꯣ ꯃꯗꯨꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯂꯝꯗꯥꯏꯗ ꯑꯃꯥꯏꯕꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯒꯤ ꯃꯁꯨ ꯑꯣꯏꯅ ꯁꯤꯟꯅꯔꯝꯈꯤ꯫ ꯃꯗꯨꯅ ꯍꯤꯡꯆꯥꯕꯤꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ. ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ." "ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯀꯟꯕꯁꯤꯡꯅ ꯉꯝꯂꯣꯏꯗꯧꯔꯤꯗꯤ ꯀꯩꯒꯤꯅꯣ ꯑꯕꯣꯛ?" "ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯁꯛꯇꯤ ꯀꯌꯥ ꯍꯥꯞꯂꯝꯕꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯕꯣꯛ ꯁꯛꯅ ꯌꯣꯛꯄꯤꯔꯤꯕ ꯍꯅꯨꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯂꯩꯋꯥꯗꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅꯅꯤ." ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯇꯥꯕ, ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯁꯩ ꯁꯛꯄꯤ ꯂꯩꯁꯥꯕꯤ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯏꯒꯤ ꯊꯧꯔꯤ ꯑꯗꯨ ꯇꯠꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯃꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯅꯣꯛꯏ꯫ "ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯕꯨ ꯐꯥꯗꯨꯅ ꯊꯝꯂꯛꯄ ꯊꯧꯔꯤꯁꯦ ꯇꯠꯂꯕ? ꯈꯪꯒꯅꯤꯗꯅ, ꯉꯁꯤꯗꯒꯤ ꯑꯩ ꯏꯅꯤꯡ ꯏꯈꯥ ꯇꯝꯂꯅꯤ. ꯃꯥꯅꯤ, ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯂꯥꯏꯌꯥꯝꯁꯤꯡꯒ ꯃꯥꯟꯅꯗꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯊꯝꯕ
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯉꯁꯤꯗꯒꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅꯅ ꯂꯥꯛꯄꯗꯨꯅ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕ ꯑꯉꯥꯡ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯗꯨꯅ ꯆꯥꯔꯅꯤꯗꯣ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯣ ꯀꯟꯅ ꯈꯦꯛꯅ ꯅꯣꯛꯏ ꯃꯥꯅ ꯅꯣꯛꯄꯗꯨꯅ ꯁꯨꯔꯨꯡꯗꯨꯗ ꯂꯩꯔꯝꯕ ꯁꯦꯛꯄꯤꯁꯤꯡꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯂꯣꯏꯅ ꯄꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯔꯨꯡꯒꯤ ꯅꯨꯡꯖꯥꯎ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯅꯣꯡꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯥꯅ ꯅꯣꯛꯄꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯃꯥꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯑꯉꯥꯡ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯀꯤꯕꯅ ꯀꯞꯄ ꯐꯥꯎ ꯌꯥꯎꯅꯔꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯣ ꯎꯃꯪꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯆꯧꯕ ꯎꯄꯥꯜ ꯑꯃ ꯍꯧꯕꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯌꯦꯡꯂꯒ ꯑꯁ ꯀꯨꯏꯔꯦꯗ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯁꯤ ꯎꯈꯤꯗꯕ ꯁꯤꯒꯤ ꯎꯖꯥꯎꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯐꯝꯗꯨꯅ ꯏꯁꯩ ꯁꯛꯂꯝꯕꯗꯨꯅꯤꯅꯦ ꯑꯣ ꯅꯨꯡꯁꯤꯗ ꯉꯁꯤꯗꯤ ꯑꯝꯇꯕꯨ ꯀꯥꯗꯨꯅ ꯏꯁꯩ ꯁꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯎꯖꯥꯎꯗꯨꯗ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯎꯁꯥ ꯑꯆꯧꯕ ꯐꯖꯕ ꯑꯃꯗ ꯐꯝꯗꯨꯅ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯏꯁꯩ ꯁꯛꯏ ꯍꯤꯡꯆꯥꯕꯤꯗꯨꯅ ꯏꯁꯩ ꯁꯛꯄꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯇꯥꯟꯅꯔꯝꯃꯤ ꯀꯨꯏꯔꯦꯗ ꯑꯩꯅ ꯃꯤꯑꯣꯏꯕ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯆꯍꯤꯕꯨ ꯀꯌꯥꯃꯨꯛ ꯁꯨꯔꯕ ꯖꯥꯠꯅꯣ ꯑꯗꯨꯒ ꯑꯩꯁꯤꯕꯨ ꯁꯛꯁꯤꯕꯨ ꯍꯟꯅꯨꯔꯕ ꯖꯥꯠꯂꯥ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯂꯨꯔꯕ ꯂꯥꯏꯖꯗ ꯌꯦꯡꯊꯩ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯅꯣꯛꯏ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯅ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯆꯪꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯆꯥꯕ ꯍꯧꯔꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯃꯤꯑꯣꯏꯕꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯂꯩꯕ ꯂꯩꯇꯕ ꯀꯣꯏꯅ ꯆꯠꯇꯨꯅ ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯄꯥꯏꯔꯝꯃꯤ ꯃꯥꯅ ꯄꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯥꯅ ꯅꯣꯛꯄꯗꯨ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ kaya ꯀꯞꯄꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯀꯤꯗꯨꯅ ꯀꯣꯜꯂꯒ ꯊꯣꯡꯅꯥꯎ ꯆꯦꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯇꯥꯍꯧꯏꯗꯅ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯃꯈꯣꯜꯅꯣ ꯏꯃꯥꯗꯨꯕꯣ ꯈꯪꯗꯦ ꯑꯗꯣ ꯏꯃꯥ ꯌꯥꯝ ꯀꯤꯖꯕ ꯄꯣꯛꯇ꯭ꯔꯣ ꯀꯤꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯂꯩ ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯗꯨ ꯁꯨꯝ ꯀꯣꯏꯅ ꯄꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯕꯨ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯄꯣꯔꯒ ꯃꯆꯥꯕꯨ ꯀꯟꯅ ꯀꯞꯄ ꯊꯦꯝꯂꯤꯕꯗꯨ ꯎꯔꯤ ꯑꯉꯥꯡ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅ ꯀꯞꯄꯗ ꯊꯦꯝꯕ ꯌꯥꯗꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯉꯥꯡꯅꯤꯅ ꯉꯁꯥꯏꯗꯒꯤ ꯊꯦꯝꯕꯁꯤ ꯌꯥꯗꯦꯕ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦ ꯑꯣꯝꯆꯥꯛꯅꯔꯒ ꯁꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯅꯤ ꯁꯥꯎꯅꯤꯡꯗꯅ ꯑꯉꯥꯡꯒ ꯂꯣꯏꯅ ꯗꯝ ꯂꯣꯏꯅ ꯐꯨꯊꯔꯛꯀꯅꯤꯀꯣ ꯑꯉꯥꯡꯗꯣ ꯀꯞꯄ ꯇꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯀꯞꯂꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯑꯉꯥꯡꯗꯨꯗ ꯂꯛꯅꯔꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯈꯪꯀꯞ ꯀꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯪꯅꯣꯛ ꯅꯣꯛꯂꯝꯃꯤ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯋꯥꯔꯦꯗ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯗ ꯈꯔ ꯀꯞꯂꯗꯤ ꯌꯥꯔꯤꯕ ꯃꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯉꯥꯛꯀ ꯊꯣꯛꯂꯛꯂꯒ ꯑꯉꯥꯡꯁꯦ ꯂꯧꯕꯤꯕ ꯌꯥꯔꯤꯕꯅꯤ ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯏꯟꯊꯣꯛꯏ ꯑꯁ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏꯅꯤ ꯀꯣꯟ ꯐꯦꯡꯍꯧꯕꯅꯤꯅꯦ ꯃꯥꯁꯨ ꯁꯤꯗꯅꯤ ꯃꯤꯔꯣꯜ ꯂꯩꯖꯗꯕꯁꯦ ꯋꯥꯏ ꯍꯥꯏꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯑꯉꯥꯡ ꯃꯃꯥꯗꯨꯅ ꯇꯨꯝꯕ ꯊꯦꯝꯕꯤꯔꯝꯃꯤ ꯇꯨꯝꯃꯣ 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 ꯑꯉꯥꯡꯗꯣ ꯉꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯃꯨꯛ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯅꯦ ꯃꯄꯥꯜꯁꯤꯗ ꯂꯩꯍꯧꯔꯒꯦꯔꯥ ꯍꯥ ꯀꯞꯅꯤꯡꯂꯗꯤ ꯀꯞꯄꯣꯅ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯗꯣ ꯎꯊꯛꯇꯨꯗ ꯇꯣꯡꯂꯒ ꯀꯟꯅ ꯅꯣꯛꯏ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯔꯅꯤꯗ ꯗꯨꯞ ꯂꯥꯎꯔꯗꯅ ꯀꯨꯏꯅ ꯃꯤꯒ ꯆꯥꯔꯛꯇꯕꯒ ꯑꯩꯕꯨ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤꯔꯅꯦ ꯃꯃꯥꯁꯦ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯦ ꯀꯣꯛ ꯊꯝꯂꯝꯂꯒ ꯆꯪꯈ꯭ꯔꯕꯗꯤ ꯀꯌꯥꯗ ꯀꯣꯝꯂꯅꯤ ꯑꯁ ꯑꯩꯕꯨ ꯑꯉꯥꯡꯁꯤ ꯎꯔꯒ ꯇꯤꯟꯁꯦ ꯑꯔꯥ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡ ꯃꯃꯥꯗꯨꯅ ꯀꯔꯤ ꯑꯉꯥꯡꯅꯣꯃꯤ ꯅꯪꯕꯣ ꯊꯦꯝꯕꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯀꯞꯇꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯍꯧꯗꯣꯡꯗ ꯉꯥꯔꯤ ꯇꯣꯠꯂꯒ ꯄꯤꯖꯗꯣꯔꯤꯕꯅꯤ ꯌꯦꯡꯉꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯁꯤꯗꯤ ꯏꯁꯩ ꯁꯛꯇꯨꯅ ꯍꯦꯛꯇ ꯁꯨꯝꯂꯒꯦ
ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯆꯥꯔꯒꯦ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ ꯄꯨꯛꯀꯁꯦ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯂꯤ ꯇꯤꯟꯒꯁꯦ ꯑꯔꯥ ꯑꯔꯥ ꯇꯥꯔꯦꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯏꯁꯩ ꯁꯛꯂꯛꯂꯝꯃꯤ ꯃꯗꯨꯗ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯏꯁꯩꯗꯨꯗ ꯏꯁꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯔ ꯇꯥꯈ꯭ꯔꯦ ꯑꯉꯥꯡꯒꯁꯦ ꯂꯣꯏꯅ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯏꯁꯩ ꯍꯩꯈ꯭ꯔꯦ ꯃꯇꯥꯡꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯪꯂꯣ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯁꯛꯂꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯁꯩꯁꯨ ꯁꯛꯁꯨ ꯏꯆꯥꯒꯁꯦ ꯂꯣꯏꯅ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯂꯩꯁꯥꯕꯤꯗꯨ ꯏꯁꯩ ꯁꯛꯄ ꯇꯣꯛꯂꯒ ꯏꯅꯝꯃ ꯑꯉꯥꯡꯗꯣ ꯑꯩ ꯑꯃꯨꯛ ꯄꯝꯕꯤꯒꯦ ꯋꯥꯔꯝꯂꯅꯤ ꯍꯣꯏ ꯍꯣꯏ ꯁꯤ ꯉꯥꯛꯇ ꯄꯝ ꯑꯩꯅꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯤꯔꯣꯜ ꯂꯩꯇꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯋꯥꯕꯖꯥꯠꯅꯤ ꯑꯗꯣ ꯅꯪꯒꯤ ꯏꯁꯩꯗꯣ ꯑꯃꯠꯇ ꯁꯛꯂꯛꯑꯣ ꯌꯥꯝ ꯐꯖꯩ ꯈꯣꯟꯖꯦꯜꯗꯨꯅ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯅꯪꯒꯤ ꯏꯁꯩꯗꯣ ꯌꯥꯝꯕꯨꯗꯤ ꯇꯥꯕ ꯅꯨꯡꯁꯤ ꯐꯖꯩ ꯑꯗꯣ ꯃꯌꯦꯛꯇꯤ ꯀꯩ ꯍꯥꯏꯕꯅꯣ ꯂꯩꯁꯥꯕꯤꯗꯨꯅ ꯑꯉꯥꯡꯗꯨ ꯂꯧꯔꯒ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯔꯣ ꯆꯍꯤ 100 ꯇꯨꯝꯈ꯭ꯔꯕ ꯆꯍꯤ 100 ꯁꯨꯔꯛꯄꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯃꯟ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯀꯥꯡꯂꯨꯞꯀꯤ ꯂꯃꯟ ꯑꯩꯅ ꯃꯤꯑꯣꯏꯕꯕꯨ ꯂꯣꯏꯅ ꯆꯥꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯏꯅꯤꯡ ꯇꯝꯍꯧꯒꯅꯤ ꯍꯥꯏꯕ ꯑꯉꯥꯡ ꯃꯃꯥꯗꯨ ꯉꯁꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯨꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯀꯩꯅꯣ ꯏꯆꯥꯗꯨ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯊꯦꯡꯂꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯁꯦ ꯆꯥꯊꯣꯛꯄ ꯇꯥꯔꯦꯗꯅ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯆꯥꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩ ꯀꯅꯥꯅ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯒꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯑꯄꯪꯕ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯕ ꯍꯥ ꯍꯥꯏ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗꯣ ꯃꯥꯡꯈꯤꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯃꯃꯥꯗꯨ ꯀꯤꯔꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯩꯉꯣꯟꯗꯒꯤ ꯄꯨꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯩꯅ ꯈꯨꯠ ꯐꯥꯎ ꯊꯥꯗ꯭ꯔꯤ ꯑꯩꯒꯤ ꯏꯁꯛꯁꯤ ꯎꯕꯗ ꯍꯥꯟꯅ ꯋꯥꯟꯊꯈ꯭ꯔꯦꯅꯦ ꯅꯪ ꯋꯥꯟꯊꯍꯧꯔꯣꯀꯣ ꯅꯪꯒꯤ ꯅꯆꯥ ꯃꯁꯛ ꯐꯖꯕꯁꯦ ꯑꯩꯅꯦ ꯉꯁꯤꯗꯤ ꯄꯨꯔꯒꯦ ꯑꯩꯅ ꯆꯥꯗꯨꯅ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯜꯂꯒꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨ ꯅꯣꯛꯂꯒ ꯑꯉꯥꯡꯗꯨꯒꯤ ꯃꯀꯣꯛꯇꯣ ꯄꯠ ꯂꯥꯎꯅ ꯊꯥꯗꯠꯂꯤ ꯑꯗꯨꯒ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯩ ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯃꯊꯤꯕꯣꯡ ꯃꯔꯤꯡꯕꯣꯡꯁꯤꯗꯤ ꯊꯝꯂꯝꯂꯒꯦ ꯑꯗꯣ ꯃꯀꯣꯛꯁꯤꯒ ꯆꯥꯊꯣꯛꯂꯒꯦ ꯃꯃꯤꯠꯁꯤꯒ ꯊꯝꯕꯤꯔꯝꯂꯒꯦ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯊꯤꯕꯣꯡ ꯃꯔꯤꯟꯁꯤꯒ ꯊꯝꯕꯤꯔꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥꯗꯨꯒꯤ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯂꯒ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯇꯣ ꯆꯥꯔꯒ ꯄꯥꯏꯗꯨꯅ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯏꯁꯩꯗꯨ ꯇꯥꯔꯨꯕꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯕꯅꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯍꯤꯡꯆꯥꯕꯤꯅ ꯅꯣꯛꯂꯒ ꯄꯥꯏꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯍꯧꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯃꯈꯣꯜꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤꯗ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯏꯁꯩ ꯁꯛꯂꯝꯕꯗꯨ ꯀꯅꯥ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯈ꯭ꯔꯦꯅꯦ ꯃꯈꯣꯏꯕꯨ ꯑꯉꯥꯡꯗꯨ ꯀꯞꯄ ꯇꯣꯛꯂꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨ ꯀꯣꯟ ꯑꯐꯦꯡꯕꯗꯨ ꯊꯝꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯌꯦꯡꯉꯤ ꯃꯗꯨꯗꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯄꯥꯟꯗ ꯀꯩꯗꯧꯔꯤꯕ ꯖꯥꯠꯅꯣ ꯅꯣꯡ ꯇꯥꯈꯤꯕ ꯂꯩꯅꯤꯟ ꯃꯅꯝꯗꯨꯗ ꯑꯉꯥꯡꯗꯣ ꯃꯥꯅ ꯅꯝꯗꯅ ꯅꯥꯍꯟꯗꯣꯔꯤꯕꯅꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯕꯗꯨ ꯎꯔꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯒ ꯌꯦꯡꯂꯩ ꯎꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯃꯊꯤꯕꯣꯡ ꯃꯔꯤꯟꯒ ꯃꯤꯒꯤ ꯃꯃꯤꯠꯀ ꯇꯥꯔꯝꯕꯗꯨ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟ ꯂꯩꯀꯥꯏꯗꯨ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃ ꯑꯥ ꯌꯧꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯗꯨ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯅꯁꯨ ꯇꯥꯔꯝꯃꯤ
नुपꯤ अमना इबेमा नोइबु अदुबु किजद्रो हाइबनी नुपी अमना अदुबु अइबु थाजबदि खरा वाटली हाइदि इसै सई काइना हाइदुबु हिंजाबिनबु इसै सकपा हाइरमगद्राबा नुपी अदुना अइसुन्या खरा थाजब वाटली हिंजाबिनबु करमाइना इसै सकपा हाइरमगनी अदुगा हिंजाबिदो मसक मतौगसु यामना फजै हिंजाबिबु कमाइना मसक फजरमदोइनो हाइबनिदा नुपी अमनमु अदुनी हिंजाबिनबु करमाइना मसक फजरमगनी अइने सुक्था हेक थाजदे नुपी अमना अदुमाइना तिनखेत लाइखेत कनुको फते इबेमसा अइदिने हिंजाबिदो लाओ हाइरिबनिने मसमदो खुत्तांगेलगे हेक् लमजाउ सोरक्सिदा सरो सरो चिंगलगा मख्यातो हिंसेट हेक्ट सेटके नुपी अमनमु मख्यातंग सेटपनती मक्रांगदुसु सेट लाउना हिंसेट हेक्ट सेटके हिंजाबि काइना नुपी अमना इस नोय दुमाय हाइनुदा अइदिने मोइगी हिंजाबिना अंगांग चारंबगी वादो ताबदा कीबदा याद्रबनी होरेंदगी अइने चांगन चारगा ngana tumlani aduga kongasu amata phenglaroi ayukta phenglani adudi nang numidang athengbada khong hamninglakladhi kamain tawba adusu manungda khuding busilani yari he be manang so dudi thawai hingloiri ikai be yabana te be masa somdane hingchabidu moina sanari buwari du taraga kanna nu e aibu karang se hingjet hekta set kani kai hawjik aina mamangsida phallauna chongsiladi bawa singdo ukhai chen khini hingchabina nokpa makhol da tabada nupi amana iche hawjiki makhol da hawbro hoine hawjiki makhol da bukarino yam kanna hawdana rasi yam kangna nokdro mawongdo hingchabina ahaha hi hi kaina nokpa mandro ibema nangna nokpa duni hen hingchabina nokpa mankhre kibu kine iche aidi yumda halak ipuroiba halaklamlani asum haiduna nupido phoglauna hogatuna chatkhre maduda nupi amana is ki hairagana ki hayudana iwa laklani kaina hingchabina aibu asigi yam phaubi sabi nupi se asi oina pharaga chara shirani ado aside hawroini masakse iru kum malu jaram gadaba mandeba aduna charaga sor mana mamung namthini aduna angang macha bup bup lawbo oina chage madudi grow launa saibani hena so hawi aduna angang oina charuge maduna pharani asina hayeng angang lesilaktraba kanda oina charage asumna haiduni hingchabi do paikre hingchabi na paikhiba makholda tabada miwangang naramba nupi singdo mathun thangkalaga mayum da chenakri asumna hingchabi duna laibak aduda angang pungkak chawba sing angang macha sing asum setla chabana khunlai kai adugi angang amata mayumdagi mapalda thokhandre nong masu angang lam henba khara labukta telanga pai tuna sanaringai hingchabi tuna isai saklaklami hingchabi tuna saklibe isai duda angang singdo isai dugi maikai tamna lai aduga angang amana iche leistabe nangi isai do yam phasaiye hingchabi duna agoibagi yam phasabro yam phasaiye angang amana tumina chiro tawi ita asigi nupi se masak se yam phajadro phajai ita aside aidi ngawi ha nang tang nate ai su ngawi ado magi maya si machu matawdro machu mataw kai gi wari sanu aduga magi hoya si yam tumdro simade masak phajar su maya si diki ba phawi ki drona as yarese lo numit ka loin ta leram lobok sida ko hoi chalase ije leisabe ai khoi halage thenglani ado ije di chatkhiroidro haladabane noiga punna chatminarasi hoi la o dudi ngai kho asigi umang sidane ai khoi gi sanbi ma changkhre adom ta talaga yumda karase ado ije nang sem to udriye uruye ai dina han khai ai khoi khunda leiti adoini ado thengkhrani lao sando prap hoiraga ka khrasi umang da changbadi talle ekhoi ma khoini hingchabi ma lai haye aduna ki je ai talle changba hingchabi na ma gi wakhalda kaya da singkhraba angang li yenguni pikna marum ka ba ngakta moise sum aina changna bo naringai mama mapa laktuna kaukhi batari adudi isai saklaga umang sidi hekta pusilagi
ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯅ ꯋꯥꯏ ꯁꯪꯅ ꯆꯥꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯁꯤꯗ ꯆꯥꯔꯗꯤ ꯃꯍꯥꯎ ꯃꯊꯨꯝ ꯑꯃꯠꯇ ꯈꯪꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯎꯃꯪ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯏꯁꯩꯅ ꯂꯣꯏꯅ ꯁꯨꯝꯈꯤꯕꯅ ꯍꯤꯡꯆꯥꯕꯤꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯗꯣ ꯎꯃꯪꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯑꯗꯨꯗ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯤꯃꯗꯤ ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯉꯧꯔꯤꯕ ꯆꯥꯒꯗꯧꯕꯒ ꯄꯥꯝꯃꯣꯏ ꯗꯨꯞ ꯗꯨꯞ ꯍꯦꯛ ꯂꯥꯎꯔꯗꯅ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ ꯑꯗꯣ ꯑꯩꯕꯨ ꯀꯔꯝꯕꯗꯒꯤ ꯍꯥꯟꯅ ꯆꯥꯕ ꯍꯧꯁꯤꯒꯦ ꯃꯐꯥꯏꯒꯟꯁꯦ ꯍꯦꯛꯇ ꯍꯥꯟꯅ ꯁꯦꯠꯂꯒ ꯆꯥꯔ ꯂꯣꯏ ꯁꯤꯅ ꯈꯔ ꯍꯥꯎꯔꯅꯤ ꯃꯇꯣꯡ ꯉꯥꯛꯇ ꯃꯔꯨꯁꯤꯁꯨ ꯍꯥꯎꯅꯤ ꯒꯗ꯭ꯔꯧ ꯒꯗ꯭ꯔꯧ ꯍꯦꯛꯇ ꯆꯥꯔ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯣꯛꯂꯒ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯣꯡ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯔꯒ ꯁꯦꯠ ꯂꯥꯎꯅ ꯁꯦꯠꯇꯣꯛꯏ ꯑꯉꯥꯡꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯀꯞꯄꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯁꯤꯡꯗꯨꯗ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯗꯨ ꯀꯤꯔꯗꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯀꯔꯤ ꯑꯉꯥꯡꯈꯩꯅꯣꯅꯦ ꯅꯣꯏꯕꯣ ꯂꯥꯎꯒꯅꯨꯅꯦ ꯂꯥꯎꯒꯅꯨ ꯍꯥꯏꯔꯤꯁꯦ ꯅꯣꯏꯗ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯏꯁ ꯆꯦꯟꯕꯤꯒꯗꯧ ꯑꯗꯨ ꯑꯣꯏꯗꯤ ꯅꯣꯏꯁꯨ ꯂꯣꯏꯅ ꯅꯛꯀ꯭ꯔꯥꯡꯗꯣ ꯁꯦꯠꯂꯒ ꯆꯥꯕ ꯇꯥꯔꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯆꯥꯎꯈꯠꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯃꯅ ꯏꯇꯥꯎꯁꯤꯡ ꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯦ ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯏꯇꯥꯎꯁꯤꯁꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯦ ꯃꯐꯥꯏꯒꯟ ꯑꯃ ꯌꯥꯎꯗꯕꯤ ꯏꯇꯥꯎꯁꯤꯡ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯆꯦꯟꯕ ꯍꯧꯏ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯅꯣꯏꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯂꯥꯞꯅ ꯆꯦꯟꯗꯣꯔꯤꯕ ꯑꯩꯅ ꯈꯨꯠꯁꯤꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯂꯣꯏꯅ ꯃꯦꯠꯊꯠꯂꯒ ꯍꯥꯠꯇꯣꯛꯀꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ ꯅꯣꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯒꯁꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯦꯜꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯨꯠ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯂꯣꯏꯅ ꯐꯥꯖꯤꯜꯂꯤ ꯃꯗꯨꯗ ꯀꯞꯂꯒ ꯑꯉꯥꯡ ꯑꯃꯅ ꯏꯇꯥꯎ ꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯁꯤꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯁ ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯆꯤꯟꯁꯤꯡꯁꯦ ꯌꯥꯝ ꯂꯣꯜꯂꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯃꯦꯠꯈꯥꯏꯔꯒ ꯑꯣꯏꯅ ꯍꯥꯠꯂꯒꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯔꯒꯦ ꯅꯣꯏ ꯉꯥꯡꯅ ꯂꯩꯔꯗꯤ ꯑꯩꯅꯦ ꯅꯨꯃꯤꯗꯥꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯐꯪꯍꯧꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯄꯦꯠ ꯄꯦꯠ ꯂꯥꯎꯅ ꯂꯣꯏꯅ ꯃꯦꯠꯈꯥꯏꯔꯒ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯠꯇꯣꯛꯏ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯎꯕꯒ ꯅꯪꯍꯧꯗꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯇ ꯑꯗꯨꯃꯛ ꯂꯣꯏꯅ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯣ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯑꯉꯥꯡꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯥꯔꯝꯃꯤ ꯍꯥꯎꯈ꯭ꯔꯦꯗ ꯑꯉꯥꯡ ꯆꯥꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯄꯨꯛꯀꯁꯤ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃꯃꯨꯛ ꯆꯥꯒꯦ ꯇꯧꯏ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯣ ꯃꯅꯝꯁꯤꯗꯤ ꯑꯣꯒꯦꯕꯨ ꯇꯧꯏꯅꯦ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ ꯑꯁ ꯃꯅꯞꯄꯨ ꯃꯇꯤꯟꯕꯨ ꯃꯊꯤꯁꯨ ꯕꯣꯔꯥ ꯃꯆꯦꯠꯅ ꯃꯥꯜꯂꯤ ꯁꯤꯗꯤ ꯆꯥꯔꯨꯔ ꯀꯩꯗꯧꯅꯤ ꯑꯃꯨꯛ ꯍꯟꯗꯣꯛꯅꯕꯅꯤ ꯆꯥꯔꯔꯣꯏꯒꯦ ꯑꯁꯨꯛ ꯌꯥꯝ ꯆꯥꯔꯁꯤꯗ ꯑꯗꯨꯗꯤ ꯑꯩ ꯉꯥꯛꯇꯨꯝꯂꯨꯕꯅ ꯐꯔꯦ ꯍꯌꯦꯡꯗꯤꯅꯦ ꯃꯁꯥ ꯇꯨꯞ ꯇꯨꯞ ꯂꯥꯎꯕ ꯄꯥꯈꯪ ꯃꯆꯥ ꯇꯀꯠ ꯇꯀꯠ ꯇꯦꯛꯄ ꯑꯣꯏꯅ ꯆꯥꯒꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨ ꯅꯣꯛꯂꯝꯂꯒ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯁꯨꯔꯨꯡꯗꯣ ꯇꯥꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯃꯆꯥꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯅꯗꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯃꯅ ꯀꯞꯂꯒ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯂꯩ ꯆꯠꯊꯣꯛꯈꯤꯅꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯅꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯤꯡꯆꯥꯕꯤꯅ ꯅꯨꯡꯇꯤꯒꯤ ꯃꯤ ꯆꯥꯏ ꯍꯥꯏꯅ ꯍꯟꯖꯤꯟꯗꯦ ꯍꯥꯏꯖꯕꯅꯦꯕ ꯏꯆꯥꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯝꯗꯣꯏꯅꯣ ꯑꯩꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯗꯣꯏꯅꯣ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯗꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯤ ꯀꯞꯂꯅꯨ ꯄꯨꯛꯅꯤꯡꯗꯣ ꯑꯝꯇ ꯐꯥꯊꯧꯁꯤ ꯁꯣꯏꯗꯅ ꯏꯆꯥꯗꯨ ꯐꯪꯒꯅꯤ ꯅꯨꯄꯤꯗꯨꯅ ꯀꯞꯄꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯇꯨꯃꯤꯟꯅ ꯃꯆꯥꯅꯤꯅ ꯌꯣꯡꯃꯨꯔ ꯌꯣꯡꯖꯥꯎꯔ ꯈꯪꯗꯕꯗꯨꯕꯨ ꯀꯔꯤꯗ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯅꯣ ꯃꯆꯥꯅꯤꯅ ꯁꯛꯇꯥꯗꯨꯒ ꯀꯔꯤꯗ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯅꯣꯕ ꯃꯆꯥ ꯑꯊꯤꯕꯗꯨꯕꯨ ꯁꯤꯈ꯭ꯔꯤꯕꯗꯣ ꯐꯔꯕꯅꯦꯗꯤ ꯈꯟꯗꯦ ꯂꯝꯅ ꯃꯔꯣꯜ ꯑꯃ ꯍꯦꯜꯂꯤꯕ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯝꯂꯗꯤ ꯑꯗꯨꯛ ꯊꯤꯕꯗꯣ ꯍꯧꯗꯣꯡꯗ ꯉꯥꯔꯤ ꯇꯣꯠꯂꯒ ꯄꯤꯖꯔꯝꯗꯧꯅꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯃꯤ ꯋꯥꯗꯤꯀꯣ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯅꯨ ꯃꯤꯒꯤꯗꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯊꯤꯔꯁꯨ ꯃꯣꯏꯒꯤ ꯃꯃꯤꯠꯇꯗꯤ ꯁꯅꯥꯅꯤ ꯃꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥ ꯑꯊꯤꯕꯗꯨ ꯎꯗꯈꯩ ꯐꯖꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯤꯒꯤ ꯃꯆꯥ ꯁꯤꯗꯔꯤꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅꯁꯨ ꯅꯪꯒꯤ ꯅꯆꯥ ꯐꯨꯋꯥ ꯋꯥꯎꯕꯗꯣ ꯃꯤꯅ ꯁꯤꯗꯔꯝꯗꯣꯏꯅꯤ ꯈꯪꯅꯕ꯭ꯔꯥ ꯃꯤꯆꯪꯒ ꯆꯪꯗꯅ ꯃꯥꯅ ꯀꯔꯤ ꯑꯔꯦꯝꯕꯕꯨ ꯄꯤꯖꯕꯅꯣ
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯄꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅ ꯁꯤꯗꯤ ꯃꯀꯣꯛꯀ ꯆꯥꯛꯄ ꯖꯥꯠꯂ? ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯥꯏꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ, ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ꯫ ꯑꯉꯥꯡ ꯃꯥꯡꯈꯤꯕꯗ ꯌꯥꯎꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥꯅ ꯃꯆꯥ ꯐꯪꯗꯕꯒꯤ ꯄꯥꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯏꯁꯧ ꯑꯣꯏꯅ ꯂꯥꯡꯂꯝꯃꯤ꯫ ꯀꯠꯂꯛ ꯍꯦꯛ ꯄꯦꯜꯂꯦ, ꯑꯉꯥꯡꯅꯤꯅ ꯈꯨꯂꯛ ꯁꯥ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯇꯧꯔꯤ꯫ ꯍꯣꯔꯦꯟ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ, ꯃꯥꯅꯦ ꯑꯩꯅꯅꯦ ꯃꯅꯝꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯗꯒꯦ꯫ ꯁꯤ ꯌꯦꯡꯉꯨꯕꯁꯤ, ꯃꯥ ꯊꯤꯕꯒꯤ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯗꯅ ꯂꯩꯔꯤꯕ, ꯀꯔꯥꯏꯗꯕꯨ ꯆꯠꯄꯅꯣ ꯈꯪꯗꯦꯕ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯥꯏꯕ ꯁꯛꯄ ꯉꯥꯡꯕꯒ ꯃꯆꯦꯠ ꯑꯃꯠꯇ ꯂꯧꯕ ꯅꯠꯇꯦ꯫ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ, ꯃꯆꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ, ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯄꯥꯟꯅꯕ ꯉꯝꯗꯗꯅ ꯂꯥꯏꯅ ꯋꯥꯔꯛꯂꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯤ ꯌꯦꯡꯉꯣꯕ, ꯑꯩꯉꯣꯟꯗ ꯆꯪꯂꯛꯄ ꯃꯤꯁꯤꯡꯁꯤ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯆꯪꯂꯛꯇꯕꯅꯤ꯫ ꯑꯩꯕꯨ ꯊꯕꯛ ꯃꯥꯡꯅꯕ, ꯃꯇꯝ ꯆꯪꯅꯕ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕꯅꯤ꯫ ꯈꯪꯅꯤꯗꯅ ꯃꯥ, ꯉꯁꯤꯗꯤ ꯈꯪꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ꯫ ꯑꯩ ꯊꯤꯕꯒ ꯑꯃꯠꯇ ꯌꯥꯎꯔꯣꯏꯗ꯫ ꯃꯥꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯃꯔꯥꯏꯅ ꯍꯜꯂꯛꯆꯔꯅꯤ꯫ ꯊꯕꯛ ꯁꯤꯟꯅꯕꯅꯤ, ꯀꯥꯟꯗꯦ ꯋꯥꯅꯕꯅꯤ, ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯕꯗꯨꯗ, ꯏꯆꯦ, ꯅꯪꯕꯨ ꯀꯔꯤꯃꯇ ꯑꯉꯥꯡꯗꯣ ꯃꯥꯡꯈꯤꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯄꯣꯛꯇꯕ꯭ꯔꯣ? ꯍꯥꯏꯗꯤ ꯀꯞꯅꯤꯡꯕ, ꯈꯣꯏꯔꯥꯡꯕ, ꯄꯥꯈꯠꯄꯒ ꯄꯣꯛꯇꯕ꯭ꯔꯕ? ꯏꯕꯦꯝꯃ, ꯅꯣꯏꯅꯗꯤ ꯈꯪꯂꯣꯏ, ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯃꯍꯥ ꯑꯣꯜꯂꯛꯈꯤꯒꯤ ꯑꯉꯥꯡ, ꯅꯣꯏꯅ ꯈꯪꯗꯕꯩꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦ, ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯀꯥꯏꯗꯒꯤ ꯍꯦꯟꯃꯟꯕꯅꯣ? ꯌꯥꯝ ꯐꯠꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯂꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯦꯜꯂꯤꯕ, ꯑꯩꯅꯦ ꯉꯥꯡꯅꯕꯗ ꯌꯥꯝ ꯋꯥꯔꯕ ꯖꯥꯠꯅꯤ꯫ ꯅꯨꯄꯤꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ, ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯑꯌꯥꯕꯤ ꯃꯃꯥ ꯍꯥꯏꯗꯨꯅꯤ, ꯃꯆꯥ ꯃꯥꯡꯈ꯭ꯔꯒ ꯀꯞꯄꯗꯤ ꯂꯥꯏꯔꯗꯅ ꯃꯆꯥꯁꯤ ꯐꯨꯅꯤ ꯍꯥꯏꯅ ꯁꯤꯡꯂꯩꯔꯤꯅꯦꯕ꯫ ꯃꯆꯥꯗꯨꯅ ꯁꯤꯔꯝꯒꯅꯤ ꯍꯤꯡꯂꯝꯒꯅꯤꯕꯨ ꯈꯪꯗ꯭ꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯃꯃꯥꯗꯨꯅ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯅꯨꯄꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯆꯦ, ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯕꯨꯛ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯃꯜꯂꯛꯇꯕꯩ ꯃꯤꯌꯥꯝꯗꯣ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯨꯝ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯆꯥꯊꯣꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯣꯛ ꯌꯥꯝꯕ ꯄꯥꯎꯗꯨ ꯇꯥꯔꯒ ꯅꯣꯛꯂꯒ ꯃꯅꯥꯏ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗ ꯅꯣꯏꯕꯨ ꯎꯔꯕ꯭ꯔꯅꯦ? ꯃꯅꯥꯏ ꯑꯃꯅ, ꯎꯗ꯭ꯔꯤꯗꯩ ꯅꯤꯡꯊꯧ, ꯃꯁꯛꯀꯗꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯦ꯫ ꯃꯗꯨ ꯐꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯏꯔꯁꯤꯔ ꯈꯪꯗꯦꯅꯦ꯫ ꯃꯅꯥꯏ ꯑꯃꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯃꯁꯤ ꯅꯤꯡꯊꯧꯁꯤꯅ ꯃꯃꯥꯏꯒ ꯂꯝꯆꯠꯀ ꯍꯦꯛ ꯆꯥꯅꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯥꯅ ꯂꯩꯕꯥꯛꯁꯤꯗꯒꯤ ꯐꯖ ꯐꯖꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯐꯥꯕꯣ ꯆꯦꯟꯕꯣ ꯇꯧꯕꯗ ꯃꯍꯥꯔꯥꯅꯤꯁꯨ 12 ꯀꯩꯅꯣꯝ ꯁꯨꯔꯕꯗꯥꯏ꯫ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯍꯤꯡꯆꯥꯕꯤꯗꯣ ꯑꯃꯨꯛ ꯃꯇꯨ ꯑꯣꯏꯅꯤꯡꯂꯛꯂꯦ꯫ ꯃꯁꯤ ꯅꯤꯡꯊꯧꯁꯦ ꯍꯌꯦꯡ ꯁꯤꯕꯗꯀꯣ ꯃꯩꯒ ꯆꯥꯛꯎ ꯌꯥꯔꯣꯏꯗꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯅꯪ ꯏꯅꯤꯡꯊꯧꯅ ꯇꯥꯔꯗꯤ ꯔꯥꯏꯗꯟꯗꯤ ꯐꯪꯖꯅꯤ꯫ ꯃꯋꯥ ꯂꯧꯗꯦ, ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯑꯩꯅ ꯀꯤꯕꯤꯗꯦ꯫ ꯏꯅꯣꯏ ꯍꯦꯛ ꯅꯣꯏꯒꯦ, ꯆꯠꯄ ꯐꯥꯎ ꯆꯨꯝꯅ ꯆꯠꯄ ꯉꯝꯗꯦ꯫ ꯁꯥꯃꯨꯅ ꯆꯠꯄꯁꯤ ꯃꯉꯥꯏ꯫ ꯑꯄꯪ, ꯁꯥꯃꯨꯗꯤ ꯅꯣꯏꯔꯒ ꯃꯄꯥꯡꯒꯟꯕꯨ ꯈꯔ ꯀꯜꯂꯤ, ꯑꯗꯨꯅ ꯁꯥꯃꯨ ꯍꯥꯏꯅꯣ, ꯊꯦꯡꯒꯨ ꯍꯥꯏꯌꯣ꯫ ꯍꯣꯏꯅꯦ, ꯁꯛꯇꯥꯁꯤꯒ ꯃꯥꯟꯕꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯄꯗꯨ ꯎꯕꯗ, ꯅꯣꯏ ꯑꯅꯤꯅ ꯅꯣꯛꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯂꯣꯟꯅꯔꯤ꯫ ꯏꯕꯥꯅꯤꯅ ꯅꯣꯛꯄꯗꯤ ꯏꯅꯤꯡꯊꯧ ꯍꯤꯡꯆꯥꯕꯤꯗꯣ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯍꯦꯛ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡꯗ ꯇꯨꯔꯒ ꯀꯞꯂꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯅꯤꯡꯊꯧꯅ ꯅꯣꯛꯇꯨꯅ, ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ꯫ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯅꯤꯁꯤ ꯑꯍꯥꯎ ꯑꯊꯨꯝ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯄꯤꯖꯧꯍꯦ, ꯃꯣꯏꯅ ꯑꯣꯛꯇ꯭ꯔꯤꯐꯥꯎ꯫ ꯃꯅꯥꯏ ꯑꯃꯅ, ꯐꯅꯤ ꯏꯅꯤꯡꯊꯧ꯫ ꯉꯁꯥꯏꯒꯤ ꯃꯅꯥꯏꯗꯨꯅ, ꯏꯁ ꯂꯣꯏꯔꯦ, ꯑꯩꯗꯤ ꯀꯅꯥ ꯂꯩ, ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯁꯅꯥ ꯈꯥꯎꯖꯥꯎ ꯄꯤꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯒ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯅꯤꯡ ꯄꯤꯖꯧꯏ꯫ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯀꯣ꯫ ꯀꯔꯤꯝꯇ ꯐꯪꯂꯣꯏꯗꯧ ꯁꯔꯨꯛ ꯆꯥꯕ ꯑꯣꯏꯔꯁꯨ ꯐꯪꯂꯤꯁꯤ ꯐꯠꯇ꯭ꯔꯣ? ꯍꯣꯔꯦꯟ ꯏꯇꯨ ꯏꯆꯥꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯕꯤꯔ ꯂꯣꯏꯔꯦ꯫ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯤꯅ ꯆꯥꯕꯗ ꯈꯔ ꯉꯥꯎꯖꯕꯒꯤ ꯑꯩꯈꯣꯏꯗ ꯄꯤꯖꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ, ꯅꯣꯏꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯅ? ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯇꯣꯛꯂꯣ꯫ ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ, ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯁꯨꯝ ꯏꯅꯤꯡꯊꯧꯁꯦ ꯃꯅꯥꯏ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯅꯣꯛꯇꯨꯅ, ꯀꯌꯥꯗ ꯃꯄꯨ ꯅꯤꯡꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯤ꯫ ꯏꯅꯥꯏꯁꯥ, ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯔꯒ ꯑꯃꯨꯛꯁꯨ ꯃꯌꯨꯝꯗ ꯆꯥꯖꯔꯨꯅꯕ ꯉꯥ, ꯁꯥ, ꯌꯦꯟ ꯄꯤꯕꯤꯈꯣꯍꯦ꯫ ꯍꯣꯏ, ꯐꯅꯤ ꯅꯤꯡꯊꯧ꯫
Somda khunjasingdo ngarang angang phangkhidabado makha tana amuk umangda changlaktuna thiri. Maduda ngarang hingchabiduna chakhibagi thamlamba mathibong marinbo adagi mamit chingdo taaduna leiba urami. Maduda mama ama kanna lauramlaga adumak wanthakre. Aduga hingchabiduna ngarang sadabi thamkiba adugi mamado machagi kairaba phibamdo matambakta thamduna konduna kapli. Asumna khullai kaya aduda hingchabigi warina sarasan khirami. Asumna miyoi singado kana amata mapanda thokna khidre. Tangai fadaba khaktamak thokpa nattana. Aduga ningthausu magi praja singna phana wakatlabasu karimatana chunglamde. Somda surungda hingchabido tingli yangli raga haganga makhyato areikhai setoklaga hagam chalami. Aidi angang bora macharuraga tungkhibaduna ngasi haugalakledana. Kandi nahan makai tumlubagi sase yam mo churi wari aduna mukta pairaga angang nong lauba amta charuge. Asumna haiduna hingchabido mani hek angang pharaga chaba khunchingduda pairaga laklami. Maduda kanamta leitaba ubada sidi kanamta hek leitina. Tumit phau paide aina somda angang nong lauba brek lauba machagi tawraga amatta hek leiteba. Taibang miyoiba singse aina khara pharaga chabibadai khara de singla mali tawrisi sidi kamai tawni atopa leibak mada pairaga angang pharugadra atopa da pai biyade sigi leibak shida leiriba miyoi singse hingchabi aina loina hatoklaga aina pan tawribani aina aigi makhada loina thamdawribani adudi ai behekta pai tharaga yum singdagi angang oina pharaga chara shirane amuk taibang miyoiba singna aibu khangkhidra khangle kaidawi haigi layam singna baw aibu phajenba ngamdraga pet lawba moina kari tawba ngamgani. Asumna hingchabiduna asum koina pairakpada ningthaugi konungdo urami. Sidi ningthaugi konung oira malini tawrise manai kayaga sungagli aina hojik paitharaga loina chathok tawribani yade khunja singse hana loina chathoki aduga ningthau mukchagi ado kanamte hek ude haiba tawrise sidi ai sauningleda yum changlaga angang hekta pharaga chara loi asigi yumse masida oini hekta paitharage khara na leba asina angang singdo khara masa nana leiramni. Asumna haiduna hingchabido paitharaklami aduga hingchabido masak mataw yamna phajabi nupi amagi saktamda onduna yumduda mi leibra haina kanna kauraklami. Maduda mau ama macha mapamduna thoklaklami. Kana hangbono ibema bo hingchabido angangdo ubada mauduna hanglibaduga khumlakte matin oro tani yenglaga lei. Mataududa mauduna amukka kana hangbono ibema kainu sibu ngawrja hingchabi sadan ichasida chado khayengi haibanida ibema leisabiya nangbu kana hangbono haibani aidi mina kaurigaise amda tahawdre angang se san mandana tinga ara chentarabani magi machase onthokna su hawranida masidi phutlaga mahi thakpana amukka hena hawni kari haibani be manangi dobo inamagi ichase yam hawni haibani aidi inamagi angang si ubada tinga se ara tare kari haibano inamagi ichase yam hawni haibani masaga se yam pharadana phutlaga mahi thakpasu onthokna hawkhrani maudo khara ngaklapna ha kari haibano inamagi chase yam hawni haiba phutla thakpa mauduna yam sauna hey nangi dai bo sitribra ha namai du on dana thawra hingchabiduna yam karimnana noklaga mi ga usitriba kai yam ki jari ba ai ne sumaina sumata manghan bana oigadaba nati ngasidi angang ahal loina hek chathoke khangnidana. Asumna hairamlaga hingchabido agiba saktam amaga loinana mayam chawkhalaklami. Maduda maudokiduna imungda senchinki aduga thongnon chilli. Hingchabina mataududa noklaga thawri sengune imungdaga lotliba nangne imungda lotla kaidawtoiba aigi khotchina na yumse ingaira loire khotnaga ingai roida khongpak sina kawgi
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯌꯨꯝꯗ ꯀꯥꯎꯊꯣꯛꯈꯤ꯫ ꯃꯧꯗꯨꯅ ꯃꯆꯥꯗꯣ ꯄꯝꯂꯒ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ "ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯆꯥꯁꯤ ꯆꯥꯎꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯁꯤꯃꯤꯟꯅꯗꯧꯅꯤ ꯈꯪꯉꯨ." ꯑꯁꯨꯝꯅ ꯃꯧꯗꯨꯅ ꯍꯥꯏꯔꯒ ꯊꯥꯡꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯗ ꯎꯠꯂꯒ ꯂꯩ꯫ "ꯏꯁ, ꯈꯨꯠꯅꯥꯎꯕꯤꯅ ꯍꯦꯟꯅ ꯆꯥꯎꯕ ꯊꯥꯡꯁꯤꯅ ꯑꯩꯉꯣꯟꯗ ꯊꯤꯜꯂꯒꯦ ꯀꯥꯏꯅ? ꯑꯗꯨꯗꯤ ꯈꯨꯇꯨꯝꯁꯦ ꯁꯤꯅ ꯁꯨꯔꯒ ꯍꯥꯠꯂꯒ ꯆꯥꯊꯣꯛꯀꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯥꯠꯇꯣꯛꯏ, ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯊꯗꯠꯇꯨꯅ ꯆꯥꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯅꯣꯛꯂꯒ "ꯏꯁ, ꯁꯛꯇꯥꯁꯤꯡꯁꯤꯒ ꯆꯦꯟꯗꯅꯒ ꯇꯧꯔꯤ꯫ ꯅꯣꯏ ꯇꯥꯟꯅꯔꯔꯣꯏ, ꯌꯨꯝꯊꯪꯅꯕꯁꯤ ꯑꯣꯏꯅ ꯃꯤ ꯑꯃꯅꯤ ꯍꯥꯠꯂꯒ ꯄꯨꯔꯒ ꯊꯣꯡꯂꯒ ꯆꯥꯎꯒꯦ꯫ ꯑꯍꯤꯡꯕ ꯁꯨꯝ ꯆꯥꯕꯁꯦ ꯌꯥꯊꯤ ꯊꯥꯡꯂꯒ ꯁꯣꯔ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯕ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝꯗ ꯊꯨꯒꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯔꯤꯉꯩ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ "ꯏꯁ, ꯑꯩꯅ ꯁꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯆꯥꯔꯤꯉꯩ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔ ꯃꯥꯜꯂꯦꯅꯦ, ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯕ꯫ ꯏꯃꯥ, ꯏꯁ, ꯑꯁꯤꯗ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯁꯤ ꯑꯣꯏꯅ ꯑꯃꯅꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯃꯤꯁꯤꯡꯗꯨꯕꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯥꯡꯂꯛꯏ꯫ "ꯏꯁ, ꯁꯤꯗꯤ ꯆꯦꯜꯂꯨꯍꯦ! ꯍꯤꯡꯆꯥꯕꯤꯁꯤꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯛꯂꯦ꯫ ꯁꯤꯗꯤ ꯁꯣꯏꯗꯅ ꯐꯥꯔꯒ ꯑꯩꯈꯣꯏꯕꯨ ꯆꯥꯈ꯭ꯔꯅꯤ꯫ ꯀꯔꯤ ꯍꯤꯡꯆꯥꯕꯤꯅꯣ ꯁꯤꯕꯣ? ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯒ ꯌꯨꯝ ꯊꯨꯒꯥꯏꯔꯒ ꯐꯥꯔꯒ ꯆꯥꯕꯁꯤꯕꯣ? ꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯕꯨ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯎꯔꯕ ꯍꯥꯏꯕꯅꯤꯗ." "ꯍꯩꯃꯥ, ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅ꯫ ꯑꯁꯤ ꯑꯣꯏꯅ ꯐꯥꯔꯒꯦ, ꯑꯗꯨꯒ ꯃꯃꯥꯡꯗ ꯐꯅꯦꯛ ꯇꯥꯈꯠꯇꯨꯅ ꯆꯦꯜꯂꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯩꯃꯥ, ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤꯗ ꯍꯟꯅꯨꯕꯤ ꯑꯃ ꯉꯝꯗ ꯆꯦꯟꯖꯔꯤꯁꯦ ꯏꯟꯈꯥꯏꯔꯝꯂꯒ ꯆꯦꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗ ꯑꯃꯠꯇꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯩꯅ ꯐꯥꯔꯒ ꯑꯃꯅ ꯂꯧꯔꯒ ꯑꯃꯅ ꯌꯥꯏꯔꯒ ꯆꯥꯕ ꯇꯥꯔꯦꯗꯅ." ꯅꯨꯄꯥꯗꯨꯅ "ꯁꯤꯗꯤ ꯑꯩ ꯐꯥꯈ꯭ꯔꯦꯅꯦ! ꯍꯩꯃꯥ, ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯥꯈ꯭ꯔꯦ! ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ." "ꯍꯩꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯂꯣꯜꯂꯤꯅ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯤ꯫ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯠꯇꯣꯛꯂꯒ ꯄꯨꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯑꯃꯨꯔꯛ ꯄꯣꯞ ꯂꯥꯎꯅ ꯊꯥꯏ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯣ ꯈꯞꯆꯤꯡ ꯆꯤꯡꯂꯒ ꯂꯩ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ "ꯐꯔꯤꯅꯤ, ꯋꯥ ꯌꯥꯝ ꯉꯥꯡꯈꯣꯕ, ꯀꯥꯟꯗꯦ ꯁꯤꯗꯤ꯫ ꯆꯠꯂꯒꯦ, ꯌꯥꯏꯔꯒ ꯆꯥꯎꯔꯒꯦ, ꯑꯃꯅ ꯐꯨꯠꯂꯒ ꯆꯥꯒꯦ꯫ ꯀꯨꯏꯔꯦ ꯑꯌꯥꯏꯕ ꯑꯐꯨꯠꯄꯒ ꯆꯥꯗꯕ, ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ." ꯍꯤꯡꯆꯥꯕꯤꯗꯨ ꯅꯣꯛꯂꯒ ꯃꯤ ꯑꯃ ꯑꯅꯤ ꯐꯥꯗꯨꯅ ꯃꯥꯒꯤ ꯁꯨꯔꯨꯡꯗ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯈꯔꯗꯤ ꯌꯨꯝ ꯍꯣꯡꯕ, ꯂꯩꯅꯨꯡꯗ ꯀꯣꯝꯖꯥꯎ ꯇꯧꯗꯨꯅ ꯂꯣꯠꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯀꯔꯤꯝꯇ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯉꯥꯛ ꯁꯦꯜꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯣꯏꯅ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯉꯥꯛꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯈꯪꯍꯧꯗꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯥꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯥꯒꯤ ꯏꯁꯩ ꯁꯛꯇꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯉꯥꯎꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯥꯅ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯂꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯤ ꯍꯤꯡꯆꯥꯕꯤ ꯂꯥꯛꯂꯦ ꯇꯥꯕꯗ ꯂꯩꯅꯨꯡꯗ ꯂꯣꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯈꯔ ꯑꯃꯗꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯤꯡꯊꯧꯒ ꯂꯣꯠꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯃꯗꯤ ꯂꯣꯏꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯁꯥꯕ ꯂꯥꯟꯃꯤ ꯈꯔ ꯑꯃꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯗꯣ ꯑꯆꯝꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯗꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯄ ꯂꯥꯟꯃꯤ ꯃꯆꯥꯁꯤꯡꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯅ ꯑꯃꯠꯇ ꯍꯦꯛ ꯈꯥꯛꯇꯈꯩ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯛ ꯐꯖꯕ ꯍꯥꯎꯒꯗꯕ ꯈꯜꯂꯒ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯣ ꯑꯁꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗ ꯍꯤꯡꯆꯥꯕꯤꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯥꯟꯃꯤ ꯀꯌా ꯑꯃ ꯁꯤꯔꯦ ꯄꯥꯎ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯃꯗꯨꯗꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯀꯌꯥꯒ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ "ꯏꯁꯨꯁꯥ, ꯍꯧꯖꯤꯛꯀꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯅꯠꯇꯦꯅꯦ꯫ ꯃꯁꯤ ꯂꯥꯌꯥꯝꯁꯤꯡꯅ ꯍꯥꯠꯄ ꯉꯝꯗꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯗꯨꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯊꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯑꯗꯨꯅ ꯂꯥꯌꯥꯝꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯕ ꯊꯧꯔꯤ ꯑꯗꯨ ꯇꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯨꯅ ꯃꯥꯅ ꯁꯨꯔꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯂꯣꯏꯅ ꯃꯨꯠꯊꯠꯅꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯈꯤꯇꯪ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ, ꯃꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ ꯏꯕꯦꯟ? ꯃꯗꯨ ꯈꯨꯟꯖꯥꯁꯤꯡ ꯄꯨꯟꯗꯨꯅ ꯎꯃꯪ ꯂꯥꯏꯕꯨ ꯆꯦꯟꯅ ꯊꯧꯅꯤꯖꯁꯤ꯫ ꯑꯗꯨꯒ ꯊꯧꯅꯥ ꯀꯧꯕ ꯌꯥꯝꯅ ꯀꯟꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩ꯫ ꯃꯍꯥꯛꯇꯣ ꯍꯅꯨꯕꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯁꯨꯅꯤ꯫ ꯃꯍꯥꯛꯅ ꯅꯠꯇꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕꯅ ꯐꯔꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯍꯥꯏꯕ ꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯤ꯫ ꯅꯤꯡꯊꯧꯕꯨꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯤꯡꯆꯥꯕꯤꯅ ꯂꯥꯟꯗꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯤ꯫ ꯅꯤꯡꯊꯧꯅꯦꯅ ꯄꯥꯡꯗꯕ ꯑꯃꯅ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯗꯅ ꯂꯩꯕꯥꯛꯁꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯅꯨꯄꯥꯗꯨ ꯀꯧꯔꯨꯅꯕ ꯇꯧꯁꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯅ ꯐꯥꯔꯛꯄ ꯃꯤꯗꯣ ꯂꯧꯗꯨꯅ ꯆꯥꯔꯤ, ꯑꯗꯨꯒ ꯃꯤ ꯑꯐꯨꯠꯄ ꯃꯍꯤꯒꯗꯣ ꯐꯨꯗ꯭ꯔꯨꯠ ꯐꯨꯗ꯭ꯔꯨꯠ ꯂꯥꯎꯅ ꯆꯤꯡꯂꯒ ꯊꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯀꯟꯕ ꯊꯧꯅꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯦ꯫ ꯊꯧꯅꯥꯅ, ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯇꯥꯗꯦꯅ꯫ ꯀꯨꯏꯗ꯭ꯔꯤꯗ ꯃꯍꯥꯛꯅ ꯇꯧꯔꯛꯄꯁꯦ꯫ ꯍꯥꯟꯅ ꯑꯃꯅꯤ ꯁꯨꯝ ꯆꯠꯂꯒ ꯆꯥꯔꯝꯕꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯒ ꯑꯃꯨꯛ ꯃꯤꯑꯣꯏꯕ ꯀꯌꯥ ꯆꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤꯅ ꯅꯤꯡꯊꯧꯒ ꯀꯣꯅꯤꯡꯗ ꯃꯥꯅ ꯂꯥꯟꯗꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏ꯫ ꯃꯗꯨꯗ ꯊꯧꯅꯥꯒꯤ ꯃꯕꯣꯛꯅ, ꯃꯗꯨꯒꯤ ꯅꯤꯡꯊꯧ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯕꯗꯣ ꯑꯗꯨꯗꯤ ꯀꯝꯗꯧꯔꯦ? ꯈꯪꯗꯦꯗ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣ, ꯃꯗꯨ ꯁꯤꯔꯝꯂꯗꯤ ꯐꯈ꯭ꯔꯅꯤ꯫ ꯃꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯤꯡꯊꯧ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯅꯠꯇꯦ, ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯨꯝꯂꯤꯉꯩꯗ꯫ ꯑꯗꯨ ꯏꯅꯥꯎ ꯊꯧꯅꯥ, ꯅꯪꯅ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨꯕ꯫ ꯑꯩꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯃꯕꯣꯛꯇꯒꯤ ꯑꯌꯥꯕ ꯂꯧꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯊꯧꯅꯥꯗ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯅꯕ ꯂꯩꯋꯥ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯂꯕ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯊꯥꯡ ꯑꯃꯁꯨ ꯃꯕꯣꯛꯅ ꯃꯁꯨ ꯊꯧꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯨꯗ, ꯏꯁꯨ ꯅꯨꯄꯥ, ꯅꯪꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯦꯛ ꯎꯕꯒ ꯂꯥꯟꯗꯥꯕ ꯌꯥꯗꯦ꯫ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯤ ꯇꯥꯠ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯍꯦꯛ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯒꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯃꯥꯅ ꯁꯨꯝꯅꯕ ꯏꯁꯩ ꯁꯛꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯥꯅ ꯏꯁꯩ ꯁꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯕꯣꯛꯅ ꯇꯥꯛꯂꯤꯕ ꯑꯍꯥꯟꯕ ꯂꯩꯋꯥꯗꯣ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯉꯛꯇꯣ ꯍꯥꯟꯅ ꯀꯛꯂꯒ ꯃꯀꯣꯛꯇꯣ ꯃꯔꯤ ꯊꯣꯛꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯎꯃꯪꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯐꯨꯝꯒꯗꯕꯅꯤꯀꯣ꯫ ꯑꯕꯣꯛ, ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯎꯃꯪꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯐꯨꯝꯕꯗꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ, ꯃꯇꯝ ꯆꯪꯒꯅꯤ꯫ ꯎꯃꯪꯒꯤ ꯃꯌꯥꯏꯗ ꯆꯪꯂꯒ ꯃꯔꯤ ꯊꯣꯛꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯐꯨꯝꯃꯨ꯫ ꯍꯣꯏ ꯑꯕꯣꯛ, ꯅꯁꯨ ꯃꯥꯡꯒꯣꯜ ꯑꯣꯏꯖꯔꯒꯦ꯫ ꯏꯁꯨꯁꯤꯗꯤ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨꯀꯣ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯜꯂꯨꯀꯣ ꯅꯪꯅ꯫ ꯊꯧꯅꯥꯁꯨ ꯃꯕꯣꯛꯄꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯈꯨꯟꯖꯥꯁꯤꯡꯒ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯇ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ, ꯀꯔꯤ ꯃꯪꯅꯣ? ꯑꯩꯅ ꯉꯔꯥꯡ ꯀꯣꯅꯨꯡꯗ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯠꯇꯦ, ꯂꯥꯏꯌꯥꯝꯁꯤꯡꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯃꯥꯌꯣꯛ ꯌꯥꯕ ꯂꯥꯛꯇꯣꯔꯤꯕ ꯖꯥꯠꯂꯥ? ꯍꯤꯡꯆꯥꯕꯤꯗꯣ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯏ꯫ ꯅꯣꯏꯅ ꯂꯥꯛꯂꯁꯨ ꯑꯩꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯂꯩꯕꯥꯛꯁꯤꯗꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯨꯊꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯧꯅ ꯅꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯌꯨꯝ ꯀꯨꯡꯅ ꯇꯥꯕ ꯃꯐꯝꯗ ꯄꯥꯏꯊꯔꯛꯇꯨꯅ ꯑꯉꯥꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯧꯅꯥꯁꯨ ꯍꯤꯡꯆꯥꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯍꯧꯅ ꯂꯥꯎꯔꯛꯏ, ꯑꯣꯏ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯑꯁꯣꯟꯕ ꯃꯤꯗ ꯑꯀꯟꯕ ꯁꯥꯕꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ꯫ ꯅꯔꯤꯜ ꯂꯩꯔꯗꯤ ꯁꯤꯗ ꯂꯥꯛ, ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯁꯤ꯫ ꯍꯤꯡꯆꯥꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯃꯥꯕꯨ ꯎꯁꯤꯠꯇꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ, ꯏꯁ, ꯑꯩꯉꯣꯟꯗꯒ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯕꯨ ꯁꯤꯡꯅꯕꯒ ꯁꯥꯔꯗꯅ꯫ ꯍꯣꯏ ꯍꯤꯡꯆꯥꯕꯤ, ꯀꯤꯔꯕꯣ ꯅꯪ? ꯑꯩ ꯎꯕꯗ ꯅꯪ ꯅꯔꯤꯜ ꯂꯩꯔꯗꯤ ꯑꯩꯒ ꯑꯝꯇ ꯂꯥꯟꯊꯦꯡꯅꯁꯤ ꯂꯥꯎꯅꯦ꯫ ꯑꯩꯕꯨ ꯐꯥꯔꯒ ꯅꯪꯅ ꯆꯥꯔꯨ ꯂꯥꯎꯕ꯫ ꯍꯣꯏ, ꯀꯤꯔꯕ꯭ꯔꯣ? ꯀꯤꯔꯕ꯭ꯔꯣ? ꯅꯪꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯑꯩꯅ ꯂꯥꯛꯂꯒ ꯍꯥꯠꯄꯤꯔꯣ ꯍꯥꯏꯕ꯭ꯔꯣ? ꯏꯁ, ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯤꯒ ꯇꯧꯔꯗꯅ, ꯏꯌꯥ! ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯎꯖꯥꯎ ꯑꯃ ꯐꯨꯛꯂꯒ ꯊꯧꯅꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯧꯅꯥ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯇꯝꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯒ ꯍꯤꯡꯆꯥꯕꯤꯒ ꯐꯨꯅꯔꯝꯃꯤ꯫ ꯑꯅꯤꯗꯨꯅ ꯐꯨꯅꯕꯗ ꯎꯐꯨꯜꯅ ꯌꯥꯗ꯭ꯔꯦ꯫ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯝꯅꯗꯨꯅ ꯐꯨꯅꯔꯕ ꯃꯇꯨꯡ ꯊꯧꯅꯥꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯤ
ꯌꯨꯝ ꯑꯃ ꯐꯨꯛꯇꯨꯅ ꯊꯧꯅꯥ ꯇꯞꯅ ꯂꯪꯂꯛꯂꯝꯃꯤ ꯃꯗꯨꯁꯨ ꯊꯧꯅꯥꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯊꯧꯅꯥꯁꯨ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯎꯖꯥꯎ ꯑꯃ ꯐꯨꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯇꯞꯅ ꯂꯪꯁꯤꯜꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯂꯩꯊꯣꯛꯄ ꯅꯪꯍꯧꯗ ꯎꯖꯥꯎꯗꯨꯅ ꯊꯣꯝꯗꯨꯅ ꯇꯨꯔꯝꯃꯤ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯒ ꯊꯧꯅꯥꯒꯅ ꯐꯨꯅꯕꯗꯨ ꯌꯦꯡꯂꯗꯨꯅ ꯏꯁ ꯃꯁꯤꯒꯤ ꯊꯧꯅꯥꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯒꯤ ꯍꯦꯟꯅ ꯀꯟꯗ꯭ꯔꯣ ꯇꯨꯇꯨ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯎꯁꯦ ꯍꯦꯛꯇ ꯐꯨꯛꯂꯒ ꯂꯪꯉꯤ ꯑꯦ ꯍꯤꯡꯆꯥꯕꯤꯁꯤ ꯇꯨꯈ꯭ꯔꯦꯅꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯇꯨꯈ꯭ꯔꯦ ꯃꯁꯤꯕꯨ ꯍꯤꯡꯆꯥꯕ ꯑꯣꯏꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯣ ꯏꯇꯥꯎ ꯍꯤꯡꯆꯥꯕꯤꯁꯤꯅ ꯁꯥꯎꯅ ꯎꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯪꯁꯤꯜꯂꯛꯄ ꯅꯠꯇꯦ ꯃꯈꯨꯠꯁꯤꯅ ꯁꯥꯎꯗꯨꯅ ꯀꯟꯊꯣꯔꯛꯂꯤꯅꯤ ꯏꯇꯥꯎꯁꯤꯗꯤ ꯄꯥꯛꯊꯧꯋꯦ ꯎꯖꯥꯎꯁꯤꯅ ꯄꯥꯟꯕ ꯇꯥꯔꯦ ꯁꯣꯝꯗ ꯊꯧꯅꯥꯅ ꯍꯤꯡꯆꯥꯕꯤꯅ ꯑꯗꯨꯛ ꯁꯣꯟꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕꯤꯔꯗꯣꯏꯅꯤ ꯅꯪꯅ ꯁꯣꯟꯅꯤꯡꯕ ꯂꯥꯏ ꯁꯣꯜꯂꯣ ꯑꯩꯗꯤ ꯅꯪ ꯍꯥꯠꯂꯗꯧꯅꯤ ꯏꯌꯥ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯃꯤ ꯃꯆꯥꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯧꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯊꯧꯅꯥꯅ ꯌꯥꯝ ꯊꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯣꯡꯗꯣ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯚꯣꯞ ꯂꯥꯎꯅ ꯊꯥꯗꯩ ꯍꯤꯡꯆꯥꯕꯤ ꯅꯥꯕꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣꯏꯃꯥ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯎꯕ ꯇꯥꯔꯒ ꯃꯧ ꯑꯃꯅ ꯍꯤꯡꯆꯥꯕꯤꯁꯨ ꯑꯣꯏꯃꯥꯒ ꯂꯥꯎꯏ ꯅꯨꯄꯤ ꯑꯃꯅ ꯂꯥꯡꯅꯨꯕ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯌꯦꯡꯉꯨ ꯌꯦꯡꯐꯝ ꯊꯣꯛꯄ ꯁꯣꯔ ꯃꯅꯝ ꯏꯅꯝ ꯍꯦꯛ ꯅꯝꯊꯤꯒꯩ ꯊꯧꯅꯥꯗ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯊꯧꯅꯥ ꯍꯤꯡꯆꯥꯕꯤꯗ ꯀꯣꯛ ꯍꯥꯗꯣꯛꯂꯣꯅꯤ ꯌꯨꯝꯒꯁꯦ ꯂꯣꯏꯅ ꯇꯣꯏꯔꯦ ꯑꯃꯨꯛ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯃꯥꯃꯥ ꯃꯤ ꯁꯤꯕ ꯄꯥꯝꯕ꯭ꯔꯣ ꯌꯨꯝ ꯇꯦꯛꯄ ꯄꯥꯝꯕ꯭ꯔꯣ ꯄꯥꯝꯂꯗꯤ ꯌꯨꯝꯁꯦ ꯑꯩ ꯁꯦꯝꯂꯝꯂꯒ ꯆꯠꯈ꯭ꯔꯒꯦ ꯌꯥꯔꯦ ꯑꯗꯨꯝ ꯇꯦꯛꯆꯔꯁꯅꯨ ꯀꯣꯟꯅ ꯆꯥꯃꯔꯛ ꯁꯦꯝꯂꯒꯦ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯗꯣ ꯊꯧꯅꯥꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯅ ꯊꯧꯅꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯐꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯅꯪꯅ ꯉꯝꯖꯔꯣ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯅꯦ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯁꯤꯒꯤ ꯃꯤꯗ ꯁꯣꯛꯂꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯑꯩꯅ ꯑꯩꯒꯤ ꯁꯨꯔꯨꯡꯗꯒꯤ ꯄꯤꯒꯦ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯈꯨꯟꯖꯥꯁꯤꯡꯗ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯩ ꯀꯔꯤꯝꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯔꯣই ꯑꯗꯣ ꯁꯨꯔꯨꯡ ꯇꯝꯅ ꯆꯠꯂꯁꯤ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯗꯣ ꯂꯧꯔꯨꯅꯕ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯎ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯣ ꯍꯤꯡꯆꯥꯕꯤꯗꯣ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯑꯣꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯤ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯉꯝꯕ ꯏꯁꯩꯗꯨ ꯁꯛꯂꯝꯃꯤ ꯃꯗꯨꯗ ꯊꯧꯅꯥꯁꯨ ꯄꯪꯊꯔꯝꯃꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯅꯣꯛꯂꯒ ꯑꯁꯨꯛ ꯄꯪꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅ ꯑꯩꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯤ ꯀꯥꯏꯅ ꯈꯟꯕꯒꯁꯨ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒ ꯆꯥꯊꯣꯛꯂꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯅ ꯅꯤꯡꯇꯝꯅ ꯄꯥꯜꯂꯅꯤ ꯀꯅꯥꯅ ꯌꯦꯠꯄꯤꯔꯗꯣꯏꯕ ꯑꯩꯁꯦ ꯋꯥꯊꯤ ꯉꯥꯡꯅ ꯂꯩ ꯀꯥꯟꯗꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯌꯥꯝ ꯀꯟꯅ ꯐꯨꯈꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯂꯥꯞꯅꯔꯒ ꯍꯥꯠꯂꯒ ꯆꯥꯊꯣꯛꯀꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯊꯧꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯤꯡꯆꯥꯕꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯧꯅꯥꯅ ꯃꯥꯒꯤ ꯃꯀꯣꯛꯇꯣ ꯊꯧꯅꯥꯒꯤ ꯊꯧꯔꯕ ꯊꯥꯡꯗꯨꯅ ꯁꯣꯏꯈꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯉꯛꯇꯒꯤ ꯌꯥꯝꯂꯕ ꯏ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯞꯂꯛꯈꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯒꯤ ꯑꯁꯦꯡꯕꯗ ꯑꯣꯜꯂꯛꯈꯤ ꯊꯧꯅꯥ ꯃꯕꯣꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯀꯣꯛꯇꯣ ꯀꯛꯇꯨꯅ ꯎꯃꯪꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯧꯅꯥꯕꯨ ꯊꯧꯅꯥ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯅꯔꯝꯃꯤ ꯂꯩꯕꯥꯛꯇꯨꯃꯗ ꯊꯧꯅꯥꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯦ ꯍꯥꯏꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯧꯅꯥꯕꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯅꯔꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯕ ꯃꯌꯥꯝꯗꯨ ꯁꯦꯝꯖꯤꯜꯂꯤꯉꯩ ꯀꯣꯅꯨꯡꯗ ꯍꯔꯥꯎꯕ ꯀꯌꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯤꯡꯊꯧ ꯀꯣꯛꯌꯥꯝꯕ ꯊꯣꯛꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯎꯕꯗ ꯑꯣꯏ ꯅꯤꯡꯊꯧ ꯄꯥꯡꯗꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯪ ꯅꯍꯥꯟꯒꯩ ꯀꯥꯏ ꯂꯩꯔꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯉꯥꯛꯀꯦꯗꯤ ꯂꯩꯇꯗꯅ ꯅꯪ ꯀꯥꯏ ꯂꯩꯔꯨꯒꯦꯕ ꯅꯨꯄꯤ ꯂꯣꯝꯕ ꯆꯠꯂꯨꯕ꯭ꯔꯥ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯂꯩꯔꯗꯤ ꯊꯧꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯌꯥꯔꯔꯣꯏ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯑꯣꯏ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯅꯣꯏ ꯅꯪꯒ ꯀꯛꯂꯒ ꯍꯥꯠꯂꯨꯔꯥ ꯏꯇꯥ ꯃꯥꯒꯤꯁꯦ ꯅꯪꯒ ꯀꯛꯑꯒ ꯍꯥꯠꯂꯨꯔꯥ ꯀꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯝꯇ ꯇꯣꯠꯁꯤꯜꯂꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯁꯦꯝꯖꯤꯟꯕ ꯂꯥꯛꯄ ꯄ꯭ꯔꯖꯥ ꯅꯨꯄꯥ ꯃꯌꯥꯝꯗꯨꯅ ꯅꯤꯡꯊꯧꯗꯨꯕꯨ ꯐꯨꯔꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨꯁꯨ ꯁꯤꯔꯝꯃꯤ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡꯁꯨ ꯂꯣꯏꯅ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯧꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤꯔꯝꯃꯤ